Kurumjari, Norris window meeting tabiri bapumna mapu taram no ukchari. Ngasi Imphal da phongkiba marueba pauche singi manungda marueba pauche oiriba no hielam pau amadi naharol thaudangi editor gi ayaba longjaraga pauche sida phongkiba marueba pau sing pathokchari. Ahanbada local news. Ex-CM Biren Yini haiba audio clip ki hearing Supreme Court ta chathakre forensic report matam kayam laukhigadauri SC. Manipur da haukiba chahi lising aniga kunga humdoi gi me ahumdagi haurakhiba crisis asida hanagi CM Birena hena pakthok chawthoknana ba hotnai haiba social media da viral oirakhiba audio clip amada yumfam oiraduna Koharna N Biren gi mathakta thorak tharakhiba petition Supreme Court na paiduna chatharakhiba case hearing ngasi Supreme Court ta chathakre. Haukiba April thada hanagi Chief Justice of India 𝗠𝗔𝗡𝗏𝗥 amadi Justice 𝗠𝗔𝗡𝗏𝗥 bench amana audio clip asigi matangda Central FSL gi maikaidagi court ta langkhalakiba video clip ki forensic report adu mayek sengba watli awatpa kaya lairi haina phongdokladuna makha tana audio clip asibu achumba natraga aranbani haibadu lepnanabagi makha tana anauba FSL report ama tawduna Court langkhatnaba khangankhibani. Ngasi Supreme Court ki Justice 𝗠𝗔𝗡𝗏𝗥 amadi Justice 𝗔𝗡𝗏𝗏 Sarma gi bench ta chathakiba hearing aduda Cookie Organization for Human Rights Trust na file tawrakhiba petition asigi petitioner oina lepliba advocate Prasant Bhushan na hairiba audio clip asi social media da platform sing na viral orakhiba chahi ama fazilakle haina court ta thamki. Union of India gi maikaidagi lepliba Sociolator General gi mahut sinba council na video clip matangda FSL report court ta langkhatnabagi chayol anigi matam makhata na pibinanaba court ta haijakhi. Council na FSL gi report adu court ta pishinbagi matam chayol ani makhata na haijarakba maduda court ta audio clip ki achumba asengwa forensic report pikhalaknaba haikhibadu tha ahum phakre. Tha ahum fazilak fawba report pidriba karigino audio clip ki forensic report sungsoi soidana Supreme Court ta langkhat kadauribra natraga hauzik fawba pipeline da lairibra haina council da hangki. Council na hauzik fawbagi oina report lakpa laitri haina court ta thamki maduda Justice 𝗠𝗔𝗡𝗏𝗥 na audio clip asigi matangda investigation tawduna FSL na report pikhalakpada matam kayam laukhigadauri asumna asum ngaiduna leiba yaroi haina Social Theatre General Test Mahetagi mahut sinkiba council da akan bawafam phongdokhi. IDP singna masagi mayumda hanjunduna hingba ngamlaba matamda Manipur santi hanjille haiba mari leinaba singna phongdokpiu haina nandoluwangna phongdokri. Bharat Sarkar gi Union Home Minister Amit Saha amadi Manipur gi Governor tha mari manga asida Manipur da santi hanjilakle hairiba asi nongmai bomgi makhol mi sidaba asina santi lakle haina haijabani adubu Manipur gi irang asida tasengna santi purakpa ngamle haina phongdokke hairabadi relief camp ta lairiba IDP singna magi mayumda hanjinduna tangdu leitana hingba ngamlaba matamda Manipur santi hanjille haigedabani haina phongdokadabani haina All Manipur United Clubs Organization amuko gi President Nandoluwangna kunganipan shuba Manipur Integrity Day gi thoramda phongdokre. Ningsingba thoktraba matamdagi Manipurda khunda laitaduna laiminaraklaba furup kaya singi marakta Government of India na fawba lalong amadi chirol kaya tawduna furup amaga thajanadanaba Laingaki saktamda akaiba pinaba hotnare hai amadi madu makhata na su honarakigani haibasi amuko na mayamna mangjawna na khangduna ing kumja lising amaga chamapanga maudraga tareki August marida Imphal da miyamga loinana khongchat ama chatuna Manipur gi apunba saktamda singnarakpa amadi Manipur thugaina bo hotnarakpa khudingmak thengnaminasi haina warep laukiba numit adubu ningsingduna chahi khudingi pangthoktuna lakpa Manipur Integrity Day gi thoram ngasi kunginipan shuba oina pangthokre. Thoram adugi manung channa Polo Ground gi mamang thangba sarup Manipur State Museum gi awang thangbada lairiba Manipur Integrity Pillar da haikat leikat tamlaba mapum oina thoram GM Hall Imphal da pangthokhi. Thoram aduda amuko gi President Fairoizam Nandoluwang Advisor Ito Tongbram
Poirei Leimarul Maira Paibi Apunba Manipur gi President Suraisam Memcha Kabui Mothers Association gi President Atangpi Kamaina Chingba Mathang Sitna President Member Sing Oina Saruk Yaki. Thauram aduda Presidium Member Oina Su Saruk Yakiba Amuko gi President Fairuzam Nando Luwangna Makhatana Haikibada ing listing amaga chamapan ga maudraga tareta matam aduda ingna chikna leijramba Manipur asida Bharat Sarkar gi thaushil amana Manipur gi apunba saktam thugaina bo hotnaba khudam praman kaya ama fangbadagi amukona sillaga listing amaga chamapan ga maudraga taret ki August Mari asida Imphal da achobu rally ama chatki. Rally adu mapum oina Manipur gi apunba saktam kaiba yaroi Manipur da khundaminari ba kanglup furup khudingmak asi nungshi chana na laiminagadabani kanagumba manungi natraga mapangi khut amatana Manipur thugaiba yaroi haiba wafam phongdokhibani. Miyoi lak manga rom saruk yaduna chatkiba khongchat aduda mapal kangzaibungda miyamgi oiba mifam ama famlaga Manipur gi apunba saktam kaiba yaroi shingna ba yaroi Manipur da hingminari ba kanglo furu khudingmak nungsi chanana laiminaduna hingminagadabani haiba warep lauraga numit adugi khongchat adu loshankhibani. Khongchat adu loikraba matung olakpa chahi lising amaga chamapan ga maudraga nipanda integrity pillar ama khinnanaba thorang torki integrity pillar asi khinnanaba matam adugi Chief Minister W Nipamachana Foundation Stone Yungbiram laga August Mari dagi hauraga Manipur Integrity Day haina ngasi fauba amukona pangthoktuna lakli. Thauram asi lising amaga chamapan ga maudraga tareta khongchat chatkraba matungda Thengkhang kayada Bharat Sarkarna Manipur gi apunba saktam di thugainaba leppa leitana sarau silakli. Hingminari ba furup kanglup singda khaibung tanaba amadana ama hygiene tauraga sum silakpadagi Manipur miyamna Manipur kananabagi damak lising amaga chamapan ga maudra taret ki August Mari da laukiba warep adu amuk na haunana amuka lauraga amuka hena sinhananaba thauram asi pangthokpani. Nakal amaromda hojik Manipur asi tangdu leitadaba fibam amada leiri nongmai makhol tadraga bom makhol tadraga mi sibagi chang khara hantharaga Bharat Sarkarna Manipur santi hanjale hariba asi yamna maram chadaba mapum fadaba wangangni. Bharat ki Home Minister Amit Sahana Manipur gi Governor da Manipur tha mari manga asida santi hanjalakle hairi adubu makhoina hotnariba Manipur da Santi Hanjal Ali Hariba asi nongmai makolda bo makolda mi shibada santi gi wafam hot pani haina lawi Manipurda Santi Hanjale Hariga di Relief Center da lairiba IDP sing magi mayumda hanjilaga tangdu leitana hingba ngamnaba matamda Manipurda Santi Hanjale haiba wafam adu haigadabani hojik IDP sing yamna tangdu leitadri mayumda hanba ngamdri Kharakak Pibam Kharada Changnaraga Bharat Sarkarna Manipurda Santi Hanjale haina claim tobudi chumloi. Madugi mahutta thamoi shengna hotnaraga Manipurda khundaminariba kanglup furup mayam asi nungshinanaba hotnaba ama changi Bharat Sarkar amadi Manipur Sarkar PR gi manungda leiriba Sarkar asina thamoi shengna hotnarabadi matam thaningai leite nomada loshinba yagani haina su mahakna makhatana phongdokhi. Tata DI na thombada mama macha animak laikhidri. Ngasi ayuk pung tararom tarakpa aduwaida Thobal Police Station gi manung channa laiba National Highway 102 Imphal to More gi lambi gi khangabokta laiba District Hospital Thobal crossing da kinetic Honda amada thaknaba ishing puba Tata DI amana thomjinbada kinetic Honda aduda tonglakpa mama macha animak laikhidri. Thaudok aduda laikhidraba mama macha adu Thobal dagi khangabok District Hospital da layengba lakpani. Thaknanaba ishing puba Tata DI adusu Thobal lomdagi kakching tamna thaurakpani. Police ki pau matung inna laikhidraba mama macha adudi Thobal achauba pakhangkhong dagi soibam ongbi Premila chahi nifugunipan mapuroiba manithoi amasung mahaki machanupa soibam Arjun chahi kunni hairi. Mamana thaudok thokpham adumaktada laikhide machanupana Raj Medicity da pukhalakibagi lambida laikanaba ngamdana laikhidabani. Thawai yaugdraba hakchang ani adu post mortem gi damak Janims ki Miril sangda thamkhre January ba DI Tata adugi driver police na fari. Mahaki mamingna Elangbam Subhash Chandra Kawi Kakching District ki Hiyanglam Warak Khongdagini thaudok aduga mari leinana Thobal Police Station na case ama lokhatkre hairi.
National News amu pathokchari. Laibak asigi President Draupadi Murmuga Prime Minister Modi amadi Amit Shah ga tongan unakre. India gi Prime Minister Narendra Modi amasung Home Minister Amit Shah na ngarang laibak asigi President Draupadi Murmuga Rashtrapati Bhavan da tongan na unakre. Modi na President Murmuga unakiba adu mahakna handakta United Kingdom amadi Maldives laibak ki khongchat loiraba matung ahanba unaba oiribani. President ga Prime Minister ga unakiba adugi matangda kari karamba wari sanakibano haibagi akupa warol sing adudi khangba leitri. President of India gi official oiba social media post ngarang numit yungba matung pung baroga minute nifuga mathuida makhoi anigi photo yauraga unakre haibagi caption ga loinana thagalakhi adubu unaba adugi matang di pankhide. Numit adumakada nungthil pung 3:30 da chap manaba account adudagi Union Home Minister Amit Shah ga photo naminaduna Rashtrapati Bhavan da unakhibagi photo su thagalakhi. Mifam adu hojik Parliament chathariba monsoon session gi manung channa oiribani mamang thagi kungamathoi dagi haukiba monsoon session aduda House animakta Operation Sindur gi akanba discussion laiki. Masida sunatana Lok Sabha na Manipur President rule makata na tha taruk sangdokpagi approval adu Lok Sabha da piki. Adu buhiram adugi matang da Rajya Sabha da discussion tawbagi matang yaudri ningsing bayabadi chahi asigi February tha dagi Manipur President rule thamduna lakhibani. Ngasi unakiba adushu opposition party na Bihar da pangthokadoriba assembly mikhal gi mangoina na electoral roll gi special intensive revision pangthokpagi matang da akanba mawongda yanaduna lairibani. Loina na USA na India da chada kungamanga gi tariff laukthokpa amadi Russia ga mari thambagi penalty amasu pigadoriba adugi matungda president ga unaba adu oirakhibani. Politicized toba alphabet sing angang da takpiramba SP Luchingba ama FIR register tokri. Uttar Pradesh ki Saharanpur da angang singda mafam adugi Samajwadi Party ki Luchingba amana politicized toraba mayek sing angang singda tambiramba gidamak FIR ama register tokri. FIR adugi matang da SP President Akhilesh Yadav na state lingakta yaningdaba fongdoki mafam adugi SP Viom Vindal na fongdoropagi matungin na Kalarpur Guzar Khungangda laiba Mensing Kauba miyoi amana complaint ama file torokpadagi FIR adu register tawkibani hairi. Wafam adugi Samajwadi Party gi Luchingba Farhar Alam Gadana angang singda A4 Akhilesh, B4 Baba Saheb, D4 Dimple amasung M4 Mulayam Singh Yadav haina tambirambani haibagi complaint adu tawrakibani. Samajwadi Party ki Luchingba Akhilesh Yadav na mahaki social media da poster yaningdaba fongdorakli. Aku Singh na Pahalgam terror attackers Singh adu Pakistan ga mari lainai haina source amada fongdorakli. Chocolate Maku Singh Pakistan gi ID card Singh satellite phone gi lok Singh amadi Atopa kayana April 12 da thokiba Pahalgam terror attack aduda chanariba miyoising adu Pakistan ga mari lainai haiba khangba ngamle haina sourcing asigi maikai fongdorakli. Praman sing asina India gi agency sing na mamang thagi 19 amasung 18 da fangkhibani haina Home Minister Amit Shah na Lok Sabha da terrorist sing adu Pakistan ga mari lainai haiba wafam fongdokhiba adu chumlabani haiki. Operation Mahadev ki matungda Pahalgam terror attack ki maru oina chenaba attacker ahum Pakistan ki miyoini loinana attack adu chathaba loikraba matung Lashkar-e-Taiba senior operative amaga loinana Dachigam Harwan Umang pareng da lotuna laikibani hairi. Operation aduna fangkiba forensic documentary amasung testimonial evidencing aduna claimsing adubu sagatli Kashmir gi mioi amata terrorist ki team aduda yaukhide. Terrorist sing adugi maming Suleiman Saha, Abu Hamza amasung Yashini hairi. Security force na Pakistan gi voter ID card fangki Election Commission of Pakistan na piba laminate toraba voter slip ani Suleiman Saha amasung Abu Hamza gi furikhaw dagi fangki hairi.
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯏꯀ꯭ꯔꯣ SD ꯀꯥꯔꯗ ꯑꯃ ꯑꯀꯥꯏꯕ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯃꯗꯒꯤ ꯐꯪꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯁꯨ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯆꯣꯀ꯭ꯂꯦꯠ ꯃꯀꯨꯁꯤꯡ ꯑꯗꯨꯗ ꯁꯥꯐꯝ ꯑꯗꯨ ꯀꯔꯥꯆꯤꯗ ꯕꯦꯁ ꯇꯧꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯖꯨꯂꯥꯏ 29ꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ इंटरनेशनल न्यूज अमुक पाथोक्चरी। साउथ कोरिया की माइकैदगी नॉर्थ कोरिया का लोनबा मफमसिंगदा लाउड स्पीकर सिजिनरंबा लोकथोकपा हौख्री। मतम सांगना मुक्नदुना लाक्लबा कोरिया पेनिनसुला की नॉर्थ अमसुंग साउथ कोरिया अनी की मरक्ता तोंगान तोंगानबा लालोंग सिजिनबगी मनुंग चन्ना साउथ कोरियाना नॉर्थ कोरिया रोमदा प्रोपेगेंडा ब्रॉडकास्ट तौबगीदमक सिजिनरंबा लाउड स्पीकर सिंग अदु ngasiदगी लोकथोकपा हौख्रे हाइना लैबाक अदुगी डिफेंस मिनिस्ट्री की माइकैदगी फोंदोरकली। लाउड स्पीकर सिंग अदु लैबाक अनी की ताइनाफमदा साउथ कोरिया ना खिंदुना नॉर्थ कोरिया रोमदा लैबाक अदुगी मियामना पामदबा इशै नोंमाई अमदी अतोप्पा मखलगी ई पाउन चिंगबा अहोबा मखोलदा थाजिलंबनी। लाउड स्पीकर खिलंबगी खोंथांग अदु नॉर्थ कोरिया की माइकैदगी वेलुन सिजिनदुना फत्ता हौजी यावबा मयोम कया अमा साउथ कोरिया रोमदा पाइशिंदुना थाददुना खतनबा हौबगी मवोंगदा तौरखिबनी। साउथ की मलैंगाक अनौबा प्रेसिडेंट ओइना थौ पुरबा ली ज़ेम्यूंगना लैबाक अनी की मरक्ता उंखतनबा लैरंबसिंग अदु हंथनबा पाइखलकपा खोंथांगनी। महाकना चाही असिगी जून थादा प्रेसिडेंट की फम पाइदुना ऑफिस कापा हेक हौरकपगा नॉर्थ कोरिया की लैंगाक अदुबु हंदुना ngang वारोल कया थादोकलंबा अदु मुथतपा हौखी। मदुगी मतुंगदा ngasiदगी साउथ स्पीकर लाउड स्पीकर सिंग अदु लोकथोकपा हौखिबनी। साउथ कोरिया की माइकैदगी नॉर्थ कोरिया की वारी सानबा पाम्बगी ममी अमा ओइरकलिबा फिबम असिदा चाउना ताहली। अदुबु ममांगदा नॉर्थ की माइकैदगी दी साउथ का वारी सानबगी मतांगदा अपाम्बा लैति हाइखी। ngasi ayuktagi साउथ कोरिया की लानमिसिंगना बॉर्डरदा लैबा आउटपोस्ट अमदी अतोपा बिल्डिंग की वॉल सिंगदा नपतुना लैरंबा लाउड स्पीकर सिंग अदु लोकथोकपा हौखी। निंगसिंग बयाई लिसिंग अमगा चमापनगा यांखैदगी लिसिंग अमगा चमापनगा यांखैगा हुमदोई फावबा सोकनखिबा कोरियन वॉर अदु लोइरबा मतुंग हौजिक फावबा लैबाक अनी की मरक्ता अतमनना नोंमै कापनद्रबसु टेक्निकल ओइबा मवोंगदा लान लेपत्रिबनी। वमो टाउन यौननबा जनताना ngakpigani juntana kilometer 400 gi isingi lambelda resistance singa lanthingnari। म्यांमार की इरावादी तुरेल की किलोमीटर 400 सांगबा मखोंगलोमदा हाइगतुना म्यांमार की जुंटा फ्लोटिला सिंगना काचिन स्टेट लैरिबा रेजिस्टेंस फोर्स सिंगदगी नौना लौशिनबा ngamnaba बामो टाउन तौननबा अकनबा मवोंगदा लांथिंगनरी। इसिंगी लंबेल अदुदा रेजिस्टेंस सिंगी माइकैदगी तोंगान तोंगानबा मफम सिंगदा एम्बुश तौरखी। मदुदा जुंटा की अपुनबा सप्लाई की पोटलम सिंग यावबा ही 13 की मनुंगदा 13 मफम अदुदा यौबा ngamखी। इराई नुमित्ता चाना थकनबा खुलाई सिंग अमदी नोंमै मरु सिंग पुरखिबा अदुना बामो टाउन बु लौशिननबा होटनरिबा काचिन इंडिपेंडेंस आर्मी की माइकैदगी निंगहनबा पोहले। ममांग चाही की दिसंबर थादा KIA ना वमो टाउन दा लैरिबा जुंटा की वेस्ट सिंग अदुगी अयाम्बा सरुक लौशिनबा ngamलिबनी। अदुबु मफम अदुदा लैबा 28 सुबा मिलिटरी ऑपरेशन कमांड अदुदी लौशिनबा ngamखिदे। मखोइना म्यांमार जुंटा की माइकैदगी चथरकपा एयर स्ट्राइक सिंग अदु पाखुम पीबदा अवाटपा लैरकपदगी हानगी खोंफम अदुदगी मनिंग खरा हलक्की। जुंटा की माइकैदा लाखिबा ही 3 लोमदी थुगाइबा ngamखी हाइना KIA ना फोंदोरकली। Humanitarian corridor सिंग permanent ओइना होंदोकलबदी hostel सिंगदा 8 पीगनी हाइना फोंदोखरे। गजादा हमास फाजिंदुना लैरिबा hostel सिंग अदुदा रेड क्रॉस का खुदसमनरगा 8 पीबगी थबक पाइखतपदा अयाबा लैरी। तौइगुंबसु इजराइल ना एयर स्ट्राइक लेपलबा अमदी गजा की मिचम सिंगदा पीननबा 8 सिंग पुशिलकपगी लांबी सिंग अदु परमानेंट ओइना हांगदोकदबनी हाइखी। हमास ना थादोरखिबा वीडियो फुटेज अमदा मखोइना फाजिंदुना थमलिबा इजराइल मचासिंग अदुगी फिबम उबदा नोंचुपलोंगी लैबाक सिंगना अकनबा मवोंगदा यानिंगदबा अमसुंग पेंदबा फोंदोकनरकली।
Israel gi official singi maikai fongdorapada Gaza da hauzik makhoi fakiba miyoi yangkhai leiri madugi manungda kun lomdi hingli haina thazari hauzik fawbagi oina Hamas na hostage sing aduga humanitarian organization singi maikai fanggadaba potlam amata piba leitri masida sunatana imung manung sing adudasu makhoigi fibam karamba mawongda leiribage haiba adusu khanghandri haukiba thangju numita Hamas na makhoigi khutchalaba Israel macha Evater Debina kom ama tawba utki kom adu mahaki mongfom oigadawribani haina sumasam angna video aduda fongdorakhi Israel gi Prime Minister Netanyahu na Red Cross ki official singda hostage sing adugi damak mateng pangna ba haiki adubu Hamas na hiram aduda athingba piribani Windona sandokchari ba nungthigi pau pathokchaba matang se losinjare miyeng tagbikhiba pumnamapu amukasu hana khoramjari Central government ki thabaki exam mai pakke khallagadi kari pagadabano khangbadagi kari paroidabano khangbana hena maru oi Russell Coaching Institute mayang Imphal SSC Defense samadi banking exam singi tha taruki boarding course hauzaragani mafamasida boarding da leiba satra khudingmak thabaki exam singda written da 100% success oiri mafamasida sakdaraba retired navy Air Force samadi subject expert singna takpi tambiri boarding the leiba satra sing nomada pung tara ozaga lunena larik pahanbaga lunena pung amagi physical training su pichari mafamasida subject khudingma ki shortcut methods su takpi tambiri akagnaba sit masing kun khaktani yawbining basingna mayang Imphal Bangun buya leirakta leiba Russell Coaching Institute ta lakpiraga registration tawbi ho natroga Akupa Marolgi Damak mobile number 8289 833 957 da contact to Wirau.